Masakangdaba maikhum upa Meeoi kharana Nongmei chindonda mi pharaga punaba honabada Leikai Meeyamga muknarakpadagi masakangdaba Meeoi sing aduna Nongmei Kappthokrakpada Meeoi mangarom Ashok Apan Nongkhre Ashok pa sing adu hospital da laikanakre thogdo adugi mayokta JSC semduna Chief Minister da chenaba sing Fabio haina memorandum pistilagani haidi Impact News na fangbo pauda thogdo asi ngarang numidang pung 13 taramdaida Imphal West ki Sega Road Khwairakpa Leikai dagi Khaidem Bobo Kobo Meeoi ama pharaga punaba honarakpada thokibani thogdo adugi mayokta semkiba JSC na sinduna ngasi Sega Road Khwairakpa Leikai Community Hall da pangthokiba paugi mifam amada mamai mamit khumba Meeoi sing aduna punaba honaramkhi hairiba bobo gi loina biranjana na phongdorakpagi matungina BJYM gi luchingba oiramba Manohar Mayom Barish ka Facebook ta mahakima puriba bobo ga awayakhum tongnakiba laikhi Masigi matung tha asigi haukiba tang tarani thoida baris masamak mayumda laktuna wari sanasi hairamba leibetanatana thogdok adugi matangda sengtok sengjin tongnabasu leikrabani ngarang numidang pung 13 rom taramdaida mamai mamit khumba Meeoi kharana bobo masa puthoro o haiduna ki khang pokhan baga loinana bobo bu phaduna punabu honakibani hairi Barisna sengto ona la ambanu mise dead 12 nungdinda adigi ma je sengto khoto kai dobaino nang china akoi pa khara ngangna re mabani adai ai ju kai hana thagala me no khori no hange ai ju yaw na thoga adama smai thagala me na haire do sengto haire hoi sengto ge nang nungai trame na haire mabani che mai taw na sengto khre numi chida sengto kho batung sida ngarang amuk dang sida ge thilaga mamai khumjan manu pamna ai gi nu pa se makudang paraga laktana sengto phara ge tawe kai maram gi no ai du omta ai ngon da haibi yo do phajana wari sana je mai na theme ba moi yadi masapo thorona namdana puge tawe ado aina tum thongri yalaga uhangi dabana inu pase Paugi mifamadu da JSC gi convener chongtham ibo yaimana Nongmei paiba sing aduna bobo bu phaduna puna bu honari ngai Leikai Meeyam Huptoraktuna Muknabagi bobo hairiba Meeoi asi kanbangam hauki Muknaba aduda mamai mamit khumba Meeoi sing aduna Nongmei round tararom hena Kappthokrakpadagi Meeoi mangarom Ashok Apan nanghanki Nongmei paiba Meeoi sing adu number thadaba bolero ama Scorpio ama amadi atopa car amaga loinana gari macha kharada lakhibani Gari sing adugi manungda Imphal East ki Brahmapur Lalji Leikai dagi Ningombam Ajit Kumar Apokpa Maipak Koba Meeoi amagi maningda leiba TVS and Turku two-wheeler ama phabangam hauki haina phongdoki Mana makata na thogdok adugi matangda Imphal West Police na case ama lokhatkre loinana phahuraba gari adusu police ta ngasi sinakre haike mamai mamit khumba Meeoi sing aduna kaplam liban Nongmei adu 9mm amasung 0.3.2 gi Nongmei ni hairi Honorable CM kulai paiba singase hayeng tangcha tuki nungthil pung ani pho puyum nungda makoi bu phabi gadobani aduga Ashok pa sing adugi hospital gi sempam punamak Manipur government na puthokadobani lepak ki lurba tanja asida kulai paiba singna Manipuri mapang kudimak ta Meeyam da ki heleba se home department na atubada action lobi gadobani BJYM gi han gi president asi han chu case ki ada senarbani asigum basi matang lakpoda BJP sum senal libse masi karigino atu matamda maki matakta action lobiu hairiba senari Meeoi sing ase habi dragadi tirim rota leiba club organization mayamna kanba khongjang jangjel leni